Social activist Oinam Romain na sponsor tawduna singzamai kendra gi differently able oiraba miyoi singda tha khudingi pension piduna lakpa dugi saruk ama oina ngasi chatiba tha asigi pension beneficiary singda yenthokre ngasi gi pension yenthokpagi thoram aduda All Manipur Disabled and the Handicapped Person Development Agency na sinduna singzamai singa makha khetri leikai da pangthokhi loinana beneficiary samaga yankhai da thagi pension gi senfam lupa lising amamam yenthokhi hairi Manipur gi ningthau palingai matamdagi hauna chahi khuding gi leptana chatharakpa ibudau moirang thangjing harauba kumsi chahi gi oina lakliba kalen gi humni panba tha sigi tangkun humdoidagi hauraga mathang tha me gi tangkul mari fawa pangthoklagani ibudau moirang thangjing harauba asida lamdam asigi miyamna thaugal tawbiranaba thangjing seba mandal famnaibi chairap loisang amadi amaibi loisangna kangleicha singda nonglukna appeal tawrakle Chaliba thasi kunmathoi kolumdoi fawa North East Pancake Salad Federation amadi Indian Pancake Salad Federation ani gi meeting makhada Pancake Salad Association of Manipur na yumbu oiduna pre-10 pre-junior junior senior amadi master 5th North East Pancake Salad Championship 2023 Kuman Lampak Sports Complex ta leiba kangsangda pangthoklagani championship asida North East ki tongan ba state nipan gi nupa macha amadi nupi macha sanaroi punna chani ga yangkhaina numit humni chupna athoi hentana Rinana Championship asida Khangatlaba Sanaroi Sing Asi Chaliba Chahi asida India Pancake Salad Federation Sinduna Pangthokadaba All India Inter-Journal Pancake Salad Championship 2023 da North East Zone gi Mahot Sinduna Sarukyagani Championship asigi damak North East ki tongan ba state singi team official Sanaroi Sing Lakliba April gi kunda Kumanla Park Sports Complex da report tawragadabani haina Pancake Salad Association of Manipur gi maikaidagi khangalakli Delhi Excise Policy Case Kamari Lainana Delhi Deputy Chief Minister Manish Sisodia CBI na kaukhatuna wahang jatharaba matung jail da changkhraba matung Delhi Chief Minister Arvind Kejriwal busu hayeng maijang numita CBI gi loisang da lakana bakhankhre Delhi Excise Policy 2021-22 gi matang da niti niyom kaya kairi haibagi matang da Delhi gi hanagi LG Vinay Kumar Saxena na CBI na thizin hanana ba pukhalakib matung case asi CBI na paikhatuna lakhibani masiga loina na hauzik fawda case asi gi mari lainana Chenabani Haiba, Miyoi Tara Mahagi Matakta FIR Pan Kibagaloina, Telangana gi Chief Minister gi Machanupi ke Kavita Busu, Hiram Asigam Rilenana, CBI na Hauzik Wahang Chatharibani, Haribana Liquor Policy asi draft tawa madi implement tawbada, Mawong Maril Tadaba Amadi Senza Tumza Kaya Tawri Haiduna. Policy asi Matungda Chatnahan Kidabani. Haukiba pungkun Maria Sida India da nauna miyoi lising taraga chachat yangkai humdoi COVID positive oiba thengnaki leina asna maram oiraga miyoi kuntaret laikhide fagalakpagi changchada marfutara nipan dasmik taruk mapanda hantharakre apunba confirm case koti mari lak nifu nipan lising nipan subna kunitho yaukre active case maseng lising yangkai humdoi chachat kunda hengalakre leina asna maram oiraga laikhidaba apunba migi maseng na lak manga lising kuntra matoi subna marfutara matoi shukre Laina asdagi nawa faduna discharge tawkiba apunba migi masingna koti mari lak nifuni thoi lising kulhumdoi chani tarama thoi yaukre Laina asida ngak thoknaba vaccine kap thokiba apunba migi masingna koti chani ga kun lakum futaruk lising kun manga henkre Malem gyoina COVID lai chetna khwaidagi hena sogal laba lebak singi manungda USA na ahanba India na ani shubada amadi France na ahum subada lairi awang nongpok state singi oina Assam na ahanba Mizoram na ani shuba amadi Manipur na ahum subada lairi